Ahum suba face ki GPS halaba highway petrol gari tarani thoi Chief Minister N Biren alam thaduna hodokhrei. Oza sing yumgi anak pada postik pigani maduda hek mathau tawdrabadi akanba action lawgani haina Education Minister TS Basanta Kumar na phongdokhrei. Khwaramban Kaithal gi nauna saba temporary market set saba loshilbasu sangkadana laibagi mayokta Kaithal phamhan biyu haina Kaithal phamgi sinanga si irang horakrei. Amadi haukiba pung kunmari da Manipur gi oina COVID-19 gi anoba case ani thengnakrei asiba amada yawkhidrei. Kurumjari Pony TV Prime Time Manipuri Pau Meeting Tabiri Basingbu Monica SANASAM Nataram Nokchari Hosik Pau Sandong Pijari India gi oina chahi kun mathoi suraba singna yu leiba yabagi kanglon leirabasu Manipur gi oina di chahi kun humdoi natraga kun manga gi makhada leiba miyoi singna yu leibada yadana balengang na khanari yu legalize tawbagi matangda ima singna pakhatpa tawbigano pali balengak asina miyam gi mangnaba thabak amata tawroi haina Chief Minister N Biren na phongdokhrei Waphamasi ngasi ahum suba face ki oina highway singda mathau tawgadaba GPS yawba gari tarani thoi CM Secretariat tagi lamthabagi thoramda phongdokhibani thoram aduda Rajya Sabha gi MP Lesemba Suna Jawba Social Welfare Minister Haitzjingo TAN Health Minister Ledpa Hokip Transport Minister Kasim Basum MLA K Robindro KH Ibomcha amadi DGP in charge Christopher Dongel yauna police ki makok thongba kayasu sarukyaki Chief Minister na hai yu legalize tawrakpada lamdam asigi ima ibal singna yu lamdam asida paksana yoladra haina pakatnaba yauriba asi koknaba athuba matamda chatna kanglon ama puthoklagani lengangna semgadoriba chatna kanglon adu lamdam asigi ima ibal singda hana khanghanduna apam pamda tanagani yu legalize tawrabasu lamdam asida sokhandana bahotnagani haiki Mahangna makata na hai Manipur da ngasigi law and order gi fibam hainingai leitena fagatle matam amada mapalda thau loba chatpa gari singda piramba convoy ngasigi pidre security gi convoy yaudana thau loba chalak bahaibasi lebak asida law and order gi fibam fagatle takpani ngasi highway singda mathau tawna balam thariba petrol gari sing asina highway singda niyom gi wangmada sel khaiduna driver singda awaba pibadu ngak thok naba paikhatpa tharangni Indo Myanmar ngamkhai paring da leiriba behang dagina jasami fawagi manungda police station kuntraga mari thamnaba thabak paikhatpa hore hariba police station sing asina mathau tawraklabadi ngamkhai da niyom landa mitop changlakpa amadi drug lalonba singna chada marfutaradi hantha hanpa ngamlagani Amaromda war on drugs su BSF na sarukyage ayaba pibiu hairakpa leire maram aduna masigi matangda su khanaragani lengak asigi oina miyamgi punsi santi oina ingna chikna leihanba hotnagani Masida police amadi miyam gi marakta afaba mari leihanba changi ngasi kutsinariba gari sing asi isa gini haina khanbiduna ningthina sizinabiyu haiki ngasi lamthakiba gari tarani thoi adu Tamenglong amadi None district ta ahum Kangpokpi Sanapati amadi Tengnopal district ki oina gari ani ni gari sing adu da miyoi tara rom tongnabagi capacity yauri Manipuri niyam gi damakta chinchak awarapa thau thum pugna saliba diversion miscreant kangu tatana extortion gumba tawbiba ki hanba aduma mayam do gi ngakong nabne koina highway patrolling scheme local pase police modernization me ko yam panna tawai karigino police ki morals people friendly hoibudu ki deliver to boy anana bagi border area sida nahangai di policing si yam nakna leramde Indo Myanmar gi border sing logically koi home ministry ta torokana koi police station 34 muk sabagi behang dagi horoga jasami bhabda madugi koi thabo pai khalai kan na policing mai magi ting khado kana lammianga kana sik saba hona ba khona ba yawe sigi border da policing sigi presence lagadi aikoi danga si khona mapandagi darki pusalapagi awaba thengnari ba adagi illegal immigrants sing lakpagi awaba thengnari mayam se sathi nei koi 90% of it kap to ngamngani habi Oza sing yumgi anak pada posting pigani maduda hek mathau tawdrabadi akanba action lawgani chatok jasin gidi lambi mathau tai country asi manglomda charkhat hannabagi damaktadi information technology chawkhatpa mathau tai haina Minister TS Basanta Kumar na phongdokhrei
Wafam asing asi Manipuri da leba Indian Institute of Information Technology Manipur gi ahanba convocation pangthokpa galoi mari leinana phongdokhibani. Thorom aduda Manipur gi Education Minister T.H. Basanta Kumar, Professor Abhinas Chandra Pandey, Director Inter-University Accelerator Center Delhi, Professor Krishnan Bhaskar, Director Triple IT Manipur Konungmang, Additional Chief Secretary, Triple IT gi Oja Singh Amadi Mahairoi Singh Nasar Gyaki. Thorom aduda mari leinana Education Minister T.H. Basanta Kumar na hai Triple IT asi Imphal da leirabasu Manipur macha yaubagi chang aduki matik hanthai. Information Technology ki matam asida mipum khudingmak IT ki knowledge laigadaba matam asida aikhoina institute asida tamdaba haibasi aduki matik mangjabani. Maram aduna mahairoi singda IT ki awareness piduna amadi coaching piduna competitive exam da mai paknaba hotnagani. Paumi singna hangba wahangi paukhumda Manipur da oja singi awapa laibana oja singi posting mafam sindok sinjin tawbada awapa khara lairi. Adubu oja singi mayum manakta laiba school singda yariba makai posting piduna thabak tawhangani maduda Thabak tawraktrabadi akanba action lawgani. Oja singna transfer posting ki nungaiba thiba labs lasi haiki. Akui ching de na teba remote area hai seba ching ju hai gum seba nuai teba ching hai ga difference ma leba remote area hai seba jiriba am hai rasi andro gi remote area hai oja sing am chalu ya deba pung am khak ani dang garin chapa ya ji chalu ya deba kari gino thamali wanom ma hore aduna akuin tong du sidi yar gai anak da mai subject tu ko chana ba school thamaga madu chalu ya ready proper action logani hai me am dai thamjari ba oja asina chhatra du tambi du kamaina bhava chhatra bhava kunai hoi doino ba Chumiko, Sigi database, I'm Kanna, quite team of officers and Wazasing directorate ki, I'm for even for higher secondary and for school level. Team Sema Husik day and night work Tauri within a few days' time, rationalization, the Taurani have the items again. Khwaramban Kaithal gi Nauna Saba temporary market set Sabalo Shilabasu Sangadana Laibaki Mayokta Kaithal Pamban Biu Haina. Kaithal Pambi Sing ngasi irang hawrakhrei. Kaithal Pambi Sing ngasi nungthil pung ahum tarakpada Nauna Saba market set ta thomjinduna. Kaithal Pamlagan haina phomjinduna leikhi. Maduda masing yamlaba security personal sing changsilaktuna thokhaningdaba thodok thoktanaba ngak senbada Natana Kaithal Pambi Sing hanaba khanganke. Khongjang aduga mari leinana Roadside Vendor Welfare Association ki General Secretary Kiran Mala Thongbamna hai Inglising ani taramapan ki March taki ngasi fawba Nauna Saba loiraba market set asida famdana Kaithal Saba loiba ngaiduna lakhi Corona amuk lakhiduna thengthaki adubu jahi asida di Saba loirabasu sangkadana Kaithal famjariba Roadside Vendor sing koksinduna famhanba leite masi yamna laibak thibani Ngarang fawbada Kaithal Sangabiu haina mamangda haikiba leire adubu sangadana leibana Saba loiraba Kaithal asida masa masana famjilani haiduna Kaithal famnaba hotnabani Kaithal famdana leibana awaba kaya mayoknare Kaithal asida street vendor nataba sing fambasu yauri yaroi lengangna mafam asida Kaithal famhalaba mating street vendor sing masak khangdokpagi thabak chathabiu haiki Government na honorable CM na ekoi street vendors singi oiba kethel ase saduna ngasi lotion bibase ekoi sarkar bu amadi honorable CM bo ekoi haininga letana thagachari aduga ngasi ekoi khamthengna ware street vendors sing se 2019 gi March tagi ekoi ngasi bhawbada mafam ase phamdana lae aduna ekoi na sabasi loiba ngaibadagi corona muk lae corona na maram modiga mathang nansalapuduna ekoi October gi date 3 phawgi manungda sarkar na ekoi gi sang ase sangabi duna ekoi sinabiu haijebani ado sarkar gi site gi ekoi da response amata laktabadagi ngasi de ekoi gi member mayam sina masa na phamjalani haina lep khibado date 4 dagi dumakni ekoi na ngasi da laiba member mayam sina phamjalakpase mafam masla ekoi na phambada jat manada haiba tare ekoi minority muslim yauri salai taret yauri ado chiru gi ta sing yauri kegi makhan manada mayam amana ekoi sigi kaithel ase phamjabani hangna leiba kaithel natte mayam puna makna ne masi bhab taminna ma ekoi mathau tai Akoi mafam sidagi akoi hallaroi ngasi de dum phamdana akoi numit khudingi dum phamba akoi haujarani Manipur gi Home Department na lan ain bu singthadaba amadi bebar tawdaba si yaning di haina Manipur Pradesh Congress Committee gi Legal Department ki Chairperson S Sanong na haikre ofama singasi Congress bawan da pangthokpa pawgi mifam amada phongdokhibani
ꯃꯍꯥꯛꯅ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 12 ꯑꯃꯗꯤ ꯃꯥꯔꯆ 5ꯗ ꯄꯥꯡꯊꯣꯛꯄ 12 ꯁꯨꯕ ꯃꯅꯤꯄꯨꯔ Legislative Assembly ꯃꯤꯈꯜꯗ ꯆꯪꯕ ꯁꯦꯟꯐꯝ ꯑꯁꯤ ꯂꯥꯈ 18ꯗꯒꯤ ꯍꯦꯟꯕ ꯌꯥꯔꯣꯏ ꯍꯥꯏꯅ Election Commission of Indiana ꯂꯥꯎꯊꯣꯛꯈꯤꯕ ꯂꯩꯔꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯋꯥꯡꯃꯗ ꯀ꯭ꯔꯣꯔ ꯀꯌꯥ ꯇꯤꯡꯗꯨꯅ ꯃꯤꯈꯜ ꯊꯦꯡꯅꯈꯤꯕꯒꯤ ꯋꯥꯐꯝ ꯑꯃ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯄ ꯑꯃꯗꯤ Chief Minister masamangna public platform amada Minister Oriba Susindroda lupa kaya changkrage haina hangba asibu ain gi wangmada oibana Manipur gi DGP da wakat ama MPCC gi Legal Department haukiba May 16 da Manipur gi CM N Biren gi mathakta senja thumja tawba ki mayokta ain gi oiba action lokhana ba report ama pishin ki adubu ngasi fawbada karimata tawdana leiba asi Manipur gi Home Department na ain bu singtha de amadi bebar tawde haiba takpani Lengang na ngakchaw thekuna kanana kari tawjarakpa ngamgani haibagi mawongda leiriba asi yaba ngamloi haina mahakna fongdoke hiram asigi matangda Vice Chairperson Legal Department MPCC MD Rabi Khanasu mahaki oiba wafam singsu thamlakle Mr. N. Birensiwo masabak na public meeting amagi platform da Susindro nangi lupa karo kaya jangi ayo wahi simak masih aing against ni Election Commission guideline against ni maram aduna Manipur Home Department ki thobuli Director General of Police ta wakat ama thangati new biwang na thabak tawi one corruption charge FIR madobi aina report tikhathiba darkas adu karigumba hiram amat tada lokhatpa amachun lokhattabi makta na silent oidna adun lai patiki Manipur Pradesh Congress Committee na nungai taba amadi lo ବ୍ୟବହାର to bidaba lenga ashida aikoi na ngasi challenge tawi kari lama Manipur Home Department na lo singkha nadaba amadi lo ବ୍ୟବହାର to daba se it is a very highly condemnable Chief Minister hoigera Prime Minister hoigera leba kasi citizen amada nagik amada kariguma ain kai ba thabu ama ngam ba na thagat tawba da gadi mahak adu ki matakti FIR kasi yada bara Indian Penal Code ki makhada crime ko offense ama tawba da gadi na thagana any charge ba madugi suitable madugi punishment leba crime ama tawba da gadi madu irrespective of any position madu FIR lokat kadamne Tamil Nadu da Chief Minister Werum kiba Jayalalitha si mahakna lengaki Sabat Thorangi Senpam Lagi Sidney Highway Doctor Ministry Court Complaint Case Toki Marki Case Du Matang Apel Doctor Kana Minister Jayalalitha Matata Trial of Godami Marki Matata FIR Palaga Bichar to Godami Naga Madu Pama Signal the Supreme Court should have a complaint Ministry Court ki Tarakin Mother Chatnabadaki last Jayalalitha Tamil Nadu Chief Minister Yama Masata Balema Kanabado Zio North East ki oina Khonjal the Boys and Mingthonba Family Restaurant ama tabagi pangal watlaba amadi wangangbang ngamjadraba Khonjal thoktraba mioi singtana chalaiba restaurant cafe ama Manipur da ihan hanba oina luwang sambam da hangdokhrei restaurant asida tabagi pangal watlaba amadi wangangbang ngamjadraba Manipur da leiriba community singi amata oibagi amadi punna hingminabagi wakhalonda mioi tara mangana chalai hauri amadi restaurant asi oina bo honarakpada mayamda leiriba staff sing asi Manipur da leiriba masak nairaba hotel singda intern tawhanduna yamna wana hotnarakhi amadi film rohana t-shirt column na chingba yonduna amadi pukchol chawraba mioi kyagi matena ngasigi fibam asi yauba ngamjarakpani amadi hariba restaurant asi pukchol chawba mioi amadi mari leinaba department na nusibiba amadi midyang changbirabadi atopa branch ama hangbagi wakhalon laijari haina su fongdokhi Masih uriba form je tang nang honam tam da February tha de ge ise palom da tongan state da atopa metropolitan city sing da leiba sigumba gi nata travelon thok travel chil now sing china chalai restaurant sing sida chatla kan da ina gi survey to ba hai tare ni apam function da chatla kan da pom gi phang pa idea na kamaina practically masi implement to ba ya ga da ge na ina tongan ba society the body myam da koina approach to jara fundraiser campaign na chingmasu maina koi hojara kana sum masi film ji ujar bane
Chahi khudingi Kanglaipak Manipurgi ahanba lengak laikhiba numit palan tawduna lakpagum handak chahigi oina su lakadoriba October gi tang 19 da konung mamangda leiba Palace Auditorium da pangthoklagani haina Committee of Civil Societies Kanglaipak CCSK gi President Jitendra Ningombam na phongdokhrei Ofama singasi New Chakon da leiba CCSK gi office ta paumi singa unabagi thoram amada phongdokhibani mahangna makha taraduna hai maru oina thoram asi palan tawribagi maram asi British na Manipur bu ningkha tamba Leibak ama oire haina thadokuna chakraba matung inglising amaga chamapan infutareta constitution semdana Southeast Asia da ani suboina Manipur na matau karam na lengak jabak ngamgadage khalaba matungda bot hadana duna miyamna pamba mihut khanduna October gi 19 na pangtokhiba adubo iramdam gi damak khenaba amata leitana aikhoi amatani habigi wakhalon adu aikhoi haurakliba miyoi singna ikai kumnaba amadi makhoi gi wakhan adubu nainafam thoi haiba wakhan asida Thoram asi sinjabani amadi thoram asida laibak miyam nasu saruk yabinabasu phongdorakle British na Manipur thadok tu satkhra matung da koi Manipur se ningkha tam lebak am oire haidana koi Manipur State Constitution Act 1947 ne semba matung da ngamikhalu da kariba mahi paklab kangbu singduna adungi October ki tang 19 da Manipur State Darbar da pullaga lengang na bugdam kwasakibun numini haitare Manipur kangai paki puwari da yamna sab toksingai oiba elected members singduna iramda masibu ngakna na bugdamakta singdigi karakba tamdagi karakba furup ki khena balai taba mayam singduna coalition government am semaga lenga kibodo Manipur si kaidana ba unity amo integrity de yumpham morega lenga kibo mayam singdu akoi lenga ko mayam singsina aduga ngasi gi mirol singsina alam singna pambira mo wakhalun singdu so koi chumna chatlibra faina chatlibra haibun singbugi maramda khanna nei bagi leibuna maram oide ngasi thorom se pangthok chobani aduna hari bu thorom si yawi ne bagi damakta print amadi electronic ki khuthang da koi mayam da pokjinjari Wakhalon manaba apunba wama Kanglaipak hozik advisor oina puriba hanagi Kosem gi chairman amadi Buddha Chandra College ki principal su biramba Dr. Hamom Naba Takhel Lekai Imphal da leibana apunba Manipur matam isai kanglop amiki nifu manga suba mapokumon amadi 18 suba Manipuri matam isai numit ki thoramda lamdam asigi sai sakpa oibetanatana leibaki maru oiba thaudang kaya su loriba Dr. Hamom Nabada Lifetime Achievement Award of Amik Lisingani Kunithoi Pirakpa Amadi Kudol Tambirakpada Wamana Haraubaga Loinana Tagatpa Fongdok Laduna Ngarang Wamagi Thopuba Singna Mahaki Mayumda Jatuna Ikai Kumnabagi Thoram Ama Pang Thokray Thoram Aduda Wamagi President Moirang Them Now Kemba Maitei Vice President Waikhom Gojen Mitei Secretary General Paunam Thakaba Mitei Yauna Maru Aiba Miyoi Kayana Saruk Yaduna Pangthokiba Aduda Wamagi President Moirang Them Now Kemba Mitei na Dr. Hamom Nabana Asigumba Leibaki Lemjaningai Oiba Khudol Fanglakpada Wamana Hainingai Letana Thagatpa Fongdokchari Amadi Makhata Nasu Asigumba Leibaki Lemjaningai Oiraba Thabakaya Matam Sangna Ana Ayek Yaudana Punsi Nungshangna Miyamgi Damak Thabak Tawbiraknaba Taibang Mapuda Thawnijari Haina Fongdoki Manipur University Students Union Musuna Haukiba September 15 Nomajing Numita Debating Competition Ama Manipur University ki MEMS ki Auditorium Hall da Pangthokiba Thoram Amada Jury Member Oikiba Manipur University ki Manipur Department ki Oja Assistant Professor Dr. Ensna Tombana Haikiba Wafong Kharagi Matangda Manipur University ki Register na September 19 da Khoyek Piduna Oza Ensna Tombagi Mathakta Pirakliba So Cause Notice Asi Maram Chade Maram Asina So Cause Notice Asi Handokna Bahaina Federal Students Organization Kanglaipak Fesokna Appeal Torakli So Cause Notice Thanabagi Warep Lokiba Adu Laibak Thibani Haina Fesokna Hakchin na Lawi Maram Asina Numit Aduda Deans Committee na Lokiba Warep Adu Handokna Ba Amadi So Cause Notice Asi Kaktatna Bahaina Fesokna Hairakli Hiramamagi matangda asoiba puthokna wangang bahai basic intellectual persons singidi yamna maru oiba adugi shu mathakta Indian Constitution ke Article 19 Clause 1 Clause A gi matung ina right to freedom of speech pirabashu khang hairaba achum aran puthokna ngangba ngammaba singbu phibul namsinduna thambagi thawang ama chatharakpa asigi matangda fesokna tasengna yaningda ba fongdogli haina Secretary Publicity British SANASAM thadorakpa Gerald amana fongdorakle Students Union of Kanglaipak Suk Head Office ki Hojik Vice President ki Thopuri ba Kaisam Lebanon na
Manipuri University tagi PhD fanglakpa asida nungaiba harauba fongdokpaga loinana mana hotna jakiba adubu pukning thogatpa oina ngasi suk head office da achambak thoram ama pangthoktuna taramna opagi thoram ama pangthokhrei. Manipur University ki Department of Life Sciences Geology da Oza Professor and Mohilal Maitai gi makhada Taxonomical Characterization of the Parasites of the Feces of Barak Belly Assam haiba thesis da September mangada Doctor of Philosophy phanglakibani. Manipur University Students Union Musugi President oina shu Thopuramba Kaisam Lebanon asi mahiroi ama oina mahiroi singi damak kathopaga loinana mahiroi singi yaifana bagi damak thabak kaya hotnaduna lakliba mahiroi lujingba amasuni. Maru oina University asigi mahiroi singi yaifana ba thabak kaya tawtuna lakliba mioi amakhakni mahawna research tawriba manungda UGC ki set mai pakhi amadi tongan ba journal kaya da research paper singsu fongki amadi national international seminars tarani thoida sarukya ki thoramasiga mari lenana CCSK gi president Jitendra Ningomba na fongdokhibada mahi masing mapungfana haiba mioi ama oige amadi mahairoi kaya bo amu khutpadna semgi khalabadi PhD haiba asi fauba mahi tamba asi yamna maru oi larik laisu matik chana haiba mioina namna leiraba mahi masing haibagi chang yamna wanglaba leibak adu adum chakhotpa haibasi masana taraba pot oiduna leiribani maram aduna kanglaipak asidasu hena mahi masinggi lamda hena migyeng changduna afaba mahiroi kaya puthokpa ma mathau tai government ki education policy asi hena manung thitna nainaba amadi hena pakthok chakthoktuna Kanglay paksin batuna mahiroi sing bu lairik mapungfana tamba ngamhana ba hotnaba government school sing bu hena fana ba hotna duna mahi singi lamda mithoi mihen ba mahiroi kaya puthokpa mathau tare hana dagi hena kupna school college sing da karam na lenga ki school college talari oza sing na mahiroi karam na lairik takpi tambiri yengsin basu yamna maru oirakle Mayam sidagi hena maru oiribadi higher secondary college amadi university level fauba hiram kharada free education piduna imung manung waba mahiroi kyabo mapungfana lairik tamhanbagi thorang amasinba yamna mathau tare haina fongdokhe ngasegi thoram aduda kaisam lebanon na achamba khudol pot sing pirak bagaloinana tongan ba luching bisna mahana hotna rakliba asigi mahi fanglakpa sida thagat wahai singsu fongdoknakhe Kaisam Lebanon gi tungi punsida hena mai pakpa miyam gi gai fanabal thabak hena tawba ngamba oirasanu haina Students Union of Kanglai Pak Sukki Maikari gi fongdorakle Hauzik pauge marthana atemba break amalongminase Aiko asuk thengam ji pok kai chalui no ta cha langbal bethel chalubane mitom mian cha jingna khoi bo pangma siba juar mela do ngani ne अदुगुम मेला दु नति ताचो सिदि येलहोमी एखोइने छिनजबा इरंदम सिगि सेबे लोंदसु याम कानागदबा अदुगुमबा लंगमन गैथिने ताचो काइदे मोइगी मैगदो लंगफ्रेक लंगथालगा लंबिगदो लोरे ताचो खुफजमने ताचो लंगम गैथिदा लेहोबा एखोइगी स्टॉल सिंगदा ताचो अदुदो लेहोबा पोचे योमदुदि काइदि सोय मार्केट उगे पंगदबा गातनीदा तयाय आइया ngawjari ngasai foreign country singi stall singda adune haba adudagi ngasai ne yemne यारे संग tacho asuk thenga phokai chaluna tacho लंगबन के थेन चलू पृथ्वी की तोंगान बा कंट्री मंगा हाइबदी थाईलैंड बांग्लादेश अफगानिस्तान अमदी नेपाल लेना इंडिया की तोंगान बा स्टेट कुन की स्टॉल सिंग हंदक की लंगबल के चल सिदा सरुक या नुमिदांग मतमदा फजरबा मई की कुमै लोइना तोंगान बा एंटरटेनमेंट प्रोग्राम सिंग म्यूजिकल कंसर्ट फैशन शो मिड द स्टार न सिंग बा थौरम सिंग लंगबल के चल लेंबिरतुना माहौल लोबी हो Breaking matungda mayam panguna taram nongchare makhataba pausna pijare Thawbal Okramda laiba Vision Creative School of Science ki numini ni chupna chathagadaba taramathoi suba Vision Literary and Cultural Midcom Teacher Day gi thoram ngasi Vision High Court Yard Hall da haudokhrei ngasi gi thoram aduda Social Scientist Dr. Danabir Laishram Vision Creative School of Science ki Principal T Nandalal Maitai amasung Maharashtra Bodhchandra College ki Associate Professor Dr. Naurem Kishore Chana thoiba mitung sing oina sarukya Mahiroi singi folk dance, jagoi, debate, drama amasung remson na chingba tongan ba program amati competition sing na mapung oiba thoram oike
School asigi principal T Nandalal Maitain haikibada aikoi isa da yauriba gunsing asi aikoina sizinaba haitabana maram oiraga punsida mai pakpa ama oiba ngamdana chatkibasu kongai amani maram aduna masigumba mayam asi thoktanaba ngasigi mahairising asigi mama mapa oibasingna makhoigi haising basing adu khangbiduna angangsing asi karamba lambida chathankiba yabagi haibadu khangdoknaba chahi khudingi thoram asi pangthokpani haiki mother of Africa modern dancer mother of the local like the Sui like the Tambu. Again, I don't even know, I don't even see how we I go pass the people that they will car and put in Japan. To the citizens of the Maravi, you are the times. I highly believe maximum. Makosi, I get Lana by our parents, WhatsApp group is in the way to use it for the day. Human Initiatives Manipur hi Manipurna humanitarian ki lamda lisang sina leptana changsilakba voluntary services ki sarup ama oina Senapati district ki manungjan laiba Khamsom village da ngarang deki hokiba numit nini ki oiba lemna ana laying bagi kem ama ngasi lotion kray hi Manipurna Khamsom village authority ki khutsam naraga punna pangthokiba numit ini ki ana laying bagi kem aduda khul adugi nupi angang sing yauna punna miyoi chani yang khairom henbada lemna ana laying bagi khudong jaba sing fangan ke loinana lemna hidak langthak sing su khunsa sing da yen thoke voluntary health camp adu pangthokpagi matangda hi Manipur ki convener amom journal maitaina haikibada Human Initiative Manipur na health ki sector asida leptana voluntary service sing Manipur state amadi Manipur gi wangmada tawduna laki Khamsom village asi health ki lamda yamna sonthana laiba mafam amani haina khanjabadagi ngarang October 3 dagi hauraga ngasi fawba numit nini gi voluntary health camp asi mafam asda sinjabani haiki Khamsom village ki chairman Mr. President Romaina Lambi Lamdang Fatraba mafam asida lakpiduna ana laying bagi camp pangthokpiba khunjasing yauna aduki matik harauba nungaiba phongdokpaga loinana hi Manipur gi team asibu isona thabirakpa angel ni haina phongdokhe Manipur gi mafam khudingda panthoibi iratpagi thabak paksana chatharakli panthoibi iratpagi thoram asi nongda laren pakhangbagi matamdagi chatharakpa thoramni thoram asi matam kharagi mamangda sithaduna leirubasu ngasidi tapna iratpa haunarakli panthoibi iratpa gi thoram panthoibi thaugalup thinung gaina loya lakpa laishangda irat thoram pangthokle irat thoram asi phubala loktak maru community hall dasu panthoibi irat thongni pangle panthoibi irat pa asi thamna pokpi kaifa kaithel dasu irat thaugalup thamna pokpi na sinduna pangthokle thoram aduda lai panaba oiriba el matumna haikibada matam amada panthoibi lat pasi miyamna nokna ba kaya tawrami adubu ngasidi laigi lon aigi natki oiba pot lai kaya thiba matam oirakle aduna irat thawni tawbasi aikhoi ningtamna ngasidi tawba ngamle haina paudamlakle mana makhata na tungda horakliba naha singna thoram asi leptana chathana ba wafam so haiki State asigi oina hokiba pungkun marida miyoi puna miyoi ani positive oikre miyoi amata siba yaukidre COVID-19 Command Control Room daki thatolakpa report amagi matung ina hokiba pungkun marida nupa ama nupi ama puna miyoi ani positive oiba yaukre hojik fawbada puna miyoi lising ani ga chama nifumapan laikidre state asigi oina hojik fawbada miyoi lag ama lising kuntramapan ga janipan tara nipan positive oikre masigi manungda miyoi lag ama lising kuntratareka Chatruk yang kay nipana recover to bangam kray. Active case ta miyoy darama toy lady recovery rena chada marfutara nipan tasmik mari taruk ni. Loy silak pada maroy bapa omuhan episari. Manipur gyoy na jahi kun humdoy na kun mga gimakhada layba miyoy sing na yu laybada yada na ba laynga na khanari hayna Chief Minister na Fongdo kray. Ahum suba face ki GPS halaba highway petrol gari tarani thoi Chief Minister M Direna lamthaduna hodokre Oza sing yumgi anak pada posting pigani maduda hek mathau tawdrabadi akan ba action lawgani haina Education Minister TS Basanta Kumar na Fongdokre
Khairamban Kaithal gi Nauna Saba temporary market set Saba Loshilabassu Sangadana Laibagi Mayokta Kaithal Phamhan Biu Haina Kaithal Phambi Sunangasi Irang Haurakre. Amadi haukiba pung kunmarida Manipur gi oina COVID-19 gi anoba case ani thengnakre asi bamda yaukidre. Asigi oina di Pony TV na pija pa prime time Manipuri pau matang asal sinjare mayabong kana khurum jari.